Ngasi District Administration Jiribam Manipur na SINDUNA Career Counseling Program amadi ama BETI BACHAO BETI PADHAO Safe Girl Child Educate Girl Child gi Makha Da Jiribam gi Hilghat Community Hall da Pangthokkhre ngasi gi pangthokkiba Career Counseling Program asida Atom Bizendro SDC Jiribam Gyandiv Raskumar SDC BODC Office Jiribam anina program asi maru oina conduct tawki ngasi gi pangthokkiba program adu Maru oina class 9 dagi class 12 fawda laiba mahairoi singda makoina kari tawba yai career amadi life ta kari tawba yai amadi tungi punsida kari tarokpa yai haibagi matangda maru oina pangthokpani masigi matangda Atom Bizendra SDC Jiribam na haikibada pangthokliba ngasigi program asi BETI BACHAO BETI PADHAO awareness campaign ama Government of India gi makha da sinba program amani class 9 10 amadi 11 12 makoina kari tawba yai career amadi life ta kari tawba yai amadi tungi punsida kari tarokpa yai habiki matangda ngasigi awareness program asi pangthokpani haina haiki ngasigi pangthok khiba career counseling program aduda Jiribam gi tongan ba school singim hairoi singna sarugyaki Masih program masih BETI BACHAO BETI PADHAO haiba awareness campaign nama Government of India gi makha da sinjaba adu matungena matang lakda yaw na part mo na career counseling program ma sinjabani koi angasing class 10 maruina 10 9 10 11 12 moina kari tawba yai moi makha ta ba career da life adu matang da sum awareness ma khamnaba idea ma leinaba sinjabani koina district administration gi side tagi SDC SDO DC mem tawga mai sinjabani selection na idea mo na naba sarap kamo ida guidance mo na